Khaidem Ongbi Chaubabu mihat thina hatokpikraba matungda mihat asida senariba custody da remand lautharingai serak asida Khaidem Ningon Thiamda mayum panbi nupi asina laikhidrabi Chaobagi Maramda Pao Lana Sandoklmba Thiamgi Praja Singna Chaobagi apokpida Lalle Haijakhre border fencing amukasu thudeklamle border fencing gi thabak kaibu kayoibagi Hotrong hoba utonga manare Home Ministry gi official singna yengsilamlabasu ngamkhaigi sambal amukasu thudeklamle miyamna khaurangna ngairiba popular government soidana semlagani haibagi sabsaba wafam leitri haina ti hais saitrabartana phongdrokli bom masena pankhibi nongthombam indubala hawat kangkhatpa ngamdri oinpamda bom pokhai hanbada senaba mioi amasu police na phare Puthin Naga Coordinating Committee nasu Kuki Singi Sathok Sasin Singda Athingba Thamkhre Laingaki Thabak Lobada Senja Thumja Tawi Haiba Tonga Thajabiganu Haina Ti Ranjina Phongdurokli Ngaihaki Oidapa Daba Registration Tawdaba Kuki Human Rights Council Kaina Hangzilaga Hekta Press Note Thokpa Yabra NRC Kuki gi area da tawba yaroi haina haiba yabro Dr. Muzamin Khan State Director International Human Rights Federation na ngarang Delhi da laiba National Human Rights Commission da se thakre government na kuki zo ki khulai paiba singda section wafam thamkhre Trump na Iran da karamba makhan gi khulai sinaduna landara kadawribano hangnarakre US ka ungkhanaba marakta Iran na airspace thingkhibadagi Air India Indigo flight singda sokhankre former Chief Minister N Biren Ngasi Imphal Thadokhre Translation Tuibong Surachanpur Ngasi Tiger German Road Naga Singna Lambi Adum Block Taubagi Kangpokpi Chatkadaba Gari Sing Surachanpur Sanden Teknopal Lomgi Lambida Chatkre Maitai Nganu Lamda Masigi Yelho Nganu ni Haina Masak Khangkhre People's Defense Army Manipur gi Maikaidagi Cherol ama thurokli madudi Kem Hasan Ali gi yumda bom thamjilamba lup asina chathakibani haukiba tang 16 gi lepak pokpa numita pangantim Manipur gi General Secretary Kem Hasan Ali son of Nasir Ali gi Kairau Makting awang lekai dalaiba mahaki yumda bom thamjilamba pangantim Manipur ga mari leinana pangthokiba nate lup asina I mari oiriba pangantim gi Ichin inaw singbu yaknaba oina laude General Secretary Kem Hasan Ali na lup asi saphonglakpa matamdagi ngasi phauba lotna amadi phongna singnaduna lakli asita sunnatana yaknaba singa lautuna duna lup asibu miyamda lana uhannaba honabata natana aranba propaganda sandokpada mahakna asoba thodang lauri lup asi aikhoigi miyamgi asanba mideng amada tangai phadana wakhalon manaba miyoi kaya amatoina punsinduna Saphongkhibani lubasina aikhoigi miyamda aranba pambai sinaduna khutkhak tharoi pangantim amadi imung manunggi yenglaga mahak amadi mahaki khongloi singda aroiba warning oina lupna tangai phadana asi ana yaroidaba mawongda thabak asi chathakibani ireisa singda thamjaningba wafamdi draka mari leinaba ming lauthorakpada yawba yawdaba amadi lupki kedar sing yaknaba singa lautuna duna Apha apun tauba lupki property manghan takhanba yauna wafam sing asigi oinadi ngakpiba tauroi tanja hek phangba matamda ahakpa chairak pigani haina leibak miyamda aroiba oina khanganjari haina Cherol asida palli